ꯃꯌꯥꯝ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨꯗꯣ ꯅꯛꯁꯜꯍꯟꯒꯦ ꯉꯁꯤꯗꯤ ꯊꯥꯏꯅꯒꯤ ꯑꯦꯜꯕꯝ ꯚꯤꯗꯤꯑꯣꯗꯣ ꯉꯁꯤꯗꯤ ꯔꯤꯑꯦꯛꯁꯟ ꯇꯧ ꯇꯥꯔꯦ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯔꯤꯑꯦꯛꯁꯟ ꯈꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯣꯀꯦ ꯂꯦꯠꯁ ꯒꯣ ꯍꯧꯔꯒꯦꯀꯣ ꯁꯤꯟꯕꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ 하이자산우 ꯂꯧꯅꯤꯡꯕ ꯂꯧꯒꯦ ꯂꯧꯖꯁꯅꯨ ꯉꯥꯎꯆꯠꯅꯕꯤ ꯑꯩꯒꯤ ꯉꯥꯎꯔꯕꯅꯤ ꯅꯪꯒꯤ ꯉꯥꯎꯆꯠꯅꯕꯤ ꯑꯩꯒꯤ ꯉꯥꯎꯔꯕꯅꯤ ꯅꯪꯒꯤ ꯉꯥꯎꯔꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯊꯥꯏꯅꯗꯤ ꯆꯣꯔꯤ ꯆꯦꯟꯕꯗ ꯕꯣꯔꯥꯗ ꯊꯤꯡꯉꯒ ꯀꯦꯃꯦꯔꯥꯗꯒ ꯆꯦꯜꯂꯝꯃꯦ ꯐꯖꯅ ꯋꯥꯅ ꯅꯝꯃꯤꯕ ꯄꯥꯝꯖꯩ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯖꯩ ꯑꯩꯅ ꯑꯩꯒꯤ ꯃꯄꯨ ꯄꯥꯝꯖꯩ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯖꯩ ꯑꯩꯅ ꯑꯩꯒꯤ ꯃꯄꯨ ꯈꯣꯏꯗꯥꯔꯨꯕ ꯅꯪ ꯇꯅ ꯍꯥꯏꯈꯤ ꯈꯣꯏꯗꯥꯔꯨꯕ ꯅꯪ ꯇꯅ ꯍꯥꯏꯈꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ 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 ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯈꯪꯗꯕ ꯂꯝꯗꯝ ꯑꯃ ꯀꯅꯥ ꯌꯥꯎꯗꯅ ꯀꯅꯥ ꯎꯗꯅ ꯀꯅꯥ ꯌꯥꯎꯗꯅ ꯀꯅꯥ ꯎꯗꯅ ꯂꯣꯠꯃꯤꯟꯅꯒꯦ ꯈꯜꯂꯤ ꯑꯩꯅ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯃꯥꯏ ꯃꯃꯪ ꯑꯣꯏꯅ ꯃꯥꯅ ꯋꯥꯈꯜ ꯁꯤ ꯐꯤꯂꯝ ꯃꯃꯤꯡ ꯃꯇꯝ ꯃꯅꯤꯄꯨꯔ ꯑꯥꯗ ꯌꯦꯡ ꯅꯨꯡꯉꯥꯏ ꯕꯥꯏ ꯕꯥꯏ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯃꯤꯟꯅꯁꯤ ꯀꯣꯔꯣꯅꯥꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯇꯧꯔꯤꯁꯤ ꯂꯦꯜꯂꯤꯁꯤ ꯕꯥꯏ ꯕꯥꯏ